ngasi gi maroi ba pausing pizari bazar amadi airport ta kem hangduna inner line permit system gi permit piba hokre ILP की गेजेट यावरीबा वारोल सिंह गेलहुमी कनबगी वारोल मपुंग फाने यावदे हाइना महेरोय लुक कयाना हाइरी अमदे महेरोय सिंहना का हेन लुम्बा लाइरिक खाव पुबना मखोयगी पुकनिंग वाखल अमदे हक्सांग अनिमक सोन्थाले हाइना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन सुमति बला निंगथौजमना हाइख्रे खुरुमजरी टाइम्स ऑफ मणिपुर की नुमिदांग पाउ मियेंग ताबिरिबा पुनमकपो अरुण ब्लान तराम नोकचुरी ngasi gi maruiba pausing miyam da sandokna pijari lamdam asida tha sigi amadagi ILP chatnaba haukraba matung ngasi imphal gi thangal kaithel gi dharmasala da hangba ILP gi counter da ngasi dagi hauna imphal manung da laiba nan manipuri sing da ILP gi mari lainaba che sangsing piba haukre DC imphal west na mapung oiba thodang loduna ngasi dagi tha sigi taruk phauba numit khuding gi ayuk pung 10 dagi nungthil pung mari phauba regular amadi temporary oina card sing issue tauki regular oina card पाइबा मियोय सिंगना था तरुक अदुगा टेम्पररी ओइना नुमित 15 लेबगी अयाबा पीरी रेगुलर गी ओइना कार्ड लोबदा लुपा 500 अदुगा टेम्पररी गी ओइना कार्ड लोबदा लुपा 100 लौरी इम्फाल वेस्ट की DC एन प्रवीण मसायावना चथखिबा कार्ड पिबगी थबक अदुदा नन मणिपुरी सिंगना ILP गी कार्ड परेंग साना क्यू लेबनखि पुलिस नसु अकनबा मओंगदा ngak senbagi thabak sathake ngasi ahanba numit ki nungthil pung ama henba fawbada miyoy chani romda ILP gi card issue tawki DC and Pravina TOMTV da Fongdorakpada nan loken singna kungna laiba bazar da pangthokliba permit pibagi special camp ase numit marini chupna chathagani ngasi punna miyoi chamri chamnga da permit piba ngamgani haina thajaba thamli masida sunatna DC office babupara amadi lamfel da ILP gi dedicated oiba counter sing hangli permit loba lakliba singi local sponsor singi che sangkof na yengli amadi permit loba lakliba singi su guidelines ki matung ina achangba che sang sing kop na yengli makha tanasu atopa mafam singda hairiba ILP gi permit pibagi camp sing ase pangthokani haina mahakna makha takhi guidelines the paliba documents or mandatory documents mo kaidu kubna yeng heraga madu sponsored tawbra tawdabra janel ayam sida khoni issue tawribasi janel permit ni 6 months validity ni si tawrum matamda manipur permanent resident amana sponsor tawbum darkar time madugi magi Aadhaar madagi contact numbers adagi magi address amani sing madi me am ko kubna yeng heraga si mathang lakpasina horen koi permit che e bagi counter sin last sit tawraga moi adudi hoi issue tawne hairu ado sige media gi thong da so ai hojik permit se lob darkar oi bukang makai sida koi special camp si khudong sabs lobiu ado office sa hangi ba koi dedicated counters makai dusula pidana to permit se lobi nana bai media gi thong da mayam da appeal tawse January amadagi ngasi nungtil pung ama fawbada Imphal International Airport ta ILP gi ka 403 issue tawkre airport ta lakpa miyoi singda ngasi nungtil pung ama fawgi manungda ILP gi card issue tawkhiba asi subnatagi lamdam asida numit 15 ni khak leiba yabagi temporary oina naba card khaktamak oiri hiramasida TOMTV gi akhanaba report ama January amadagi state asida mapung phana ILP system sanaba hokhibaga loinana state asigi tongan ba mafam singda ILP gi counter sing hangduna mapandagi sanglik ba miyoi sing asi card pibagi thabak kana sathari masigi saru amoina Imphal International Airport ta tang amadagina ngasigi nungdin fawi manungda chaurangna ILP card chahunga humdarom issue tawkhre haiba ka sing asi maruina numit 15 gi haibadi matam khargi oina card sing asi airport asida pibani ngasi fawi manungda khoigi chaurangna miyoi chahunga humdarom asida ILP gi casting piki bagaloina airport asida lakba tongan miyoi sing asida card pibagi thabak manipur police na yamna checksina sathari paudamjari ba video journalist Ozit Mangsatamang loina Nabukuma Kawapam Times of Manipur Imphal International Airport
Manipur miyam na khaurang na ngainaramba inner line permit system Manipur da chanarabasu permit system asigi guideline da phong riba gazette asida yauriba warol sing asi mapung fadre amadi yaufam thokpa warol sing yauduna yelhomi singna masage identity culture economy amadi political rights sing kanjananaba wafam sing yauba anoba ILP guidelines gazette ama athuba matamda phongbiu haina loop taruk amsu desam amsu KSA MSF ki wangangloi Peter Laisrumna phongdokre mahakna makha taraduna category ani thokna yengluba matamda tasengna yelhomi asi kanabu oigedoribno haiba marik chumna pandaba amadi inner line permit guideline 2019 gi makhada base year yaudabasi yamna laivak thibani loinana land protection gi provision amata yaudaba asi atopa lamga panaruba matamda sotharaga lehauragani hainasu nungnang bafongdokhi yelhomi singi political rights kanjanaba non local sing asi bot thadabagi right lehalloidabani chaliba tha asigi tang tara fawgi manungda Manipur laingakta memorandum amasu pisilagani hainasu mahakna makha taki inner line permit system is another matamda BSR ma lehangadaba cha si BSR si sigumlaba Manipur gi gazette inner line permit guideline gi 2019 gi yautaba cha si BSR ma thamgadabani BSR year ma yongadabani lam leiba amadi lam yonba sigumlaba land protection gi provision amta yautaba sigumlaba inner line permit system chanaragasu sumba ngakthoknabagi akogi lamse ngakthokchanabagi yaudaba simadi akogi laita lairaba akogi atopa company singa industrial chau leiba lamsingi mi singa akogi panama tamda akoina adugi sotharagadaba adugumlaba akogi praja sing akogi miyamse kanjanabai damta sugumlaba land protection provision nama hakwadamni akoi miyamsigi damta kanjanaba inner line permit system adugumba chanaba Manipur gi gazette ama atumu tamda phongbada adugumba mayam da hakwadamni hana mari leina authority sing dasu akoi appeal tawjari aduga hariba siga mari leina na akoi inner line permit system sida yahongadaba amadi yahoningbba mayam sing siga mari leina akoi lakiba January gi tarik 10 2020 gi sibok manungda akoi mari leinaba authority sing da akoi memorandum amsu pisalani na media thungda luptaruki mochinjaraga thamjari Mahiroi singna ka hena lumba larikhaw pubuna makhogi pukning wakal amadi hakchang animak sontha li haina Manipur Commission for Protection of Child Rights ki chairperson Sumati Bala ningthogjamna haikre wafam asingasi National Commission for Protection of Child Rights NCPCR na Manipur Commission for Protection of Child Rights MCPCR ga khusamnana sinduna the issue of heavy weight of school bags haiba wakalonda pangthokiba nongwigi oiba workshop program da athoiba mithunglengi warol piraduna phongdokhibani thauramadu Sumati Bala ningthogjamna makha taraduna sahi manga taragi mamangdagi lamdam asida mahiroi singna school chatpa matamda ka hena lumba larikhaw pubagi samaisya ama thengnaduna lakli masina maram oiduna mahiroi singi hakchang pukning wakal amadi larik laisuda pukning sangba ngamdabagi khudong chadaba kaya thokhali punamak asi yengduna mahiroi singna masage class amadi chahi ga chanaba yengduna akaknaba changda larikhaw gi arumba adu ngakna puba mathau tai masigi mathakta Manipur Sarkar na hafta amagi manungda thangje numit no school bag day haina lauthokuna mahiroi singda hen laithokna mahi tamnanabagi khudong chaba masu piri ngasi pangthokliba workshop asina lauba recommendation adu Manipur Sarkar khak natna Bharat Sarkar gi mari lainaba ministry da thaduna thabak oina pangthoknanaba hotnagani haiki se koi Manipur gi angang sing se sidaisida koi gi school bag arumba school bag sina mara moiraga kaino ta masada koi gi anaba adagi manam ponba adagi bag bon naba khotpa adagi yamna hadi sidaisida koi gi mental kaino sing laiba sing hadi nungaitaba angang singda awaba pibagi mawong ama laiba se mase koi kamai tawdana ngasigi tenbiriba koi gi stakeholders sing education dagi stakeholders sing lakbiriba sing asiga koi punna khana minaraga karamba output haidi yamna positive oiba output ama puthoaga piriba kaino singse follow tawnabagi siguma meyam se follow tawnabagi ngasigi akoigi kaino se workshop ase pangthok jabani pangthokhiba workshop adugi mapung oiba thaudang loriba NCPCR North East Cell gi senior technical expert Paresh Sahana phongdokhibada nauriba mahiroi singna ka hena lumba larikhaw pubana maram oiduna makoi gi haksang da flexibility gi chang hanthava loinana nauringai matamda maheida pukning changba watpagi khudong chadaba kaya mayokna hali ISRD ministry gi makhada NCRT na piba school bag singi arumba si class 1 amasung 2 gina kg ama makhai class 3 da gina class 4 gi oina kg
ahum class 6 amasung 7 gina kg mari class 8 amasung class 9 gina kg mari makhai aduga class 10 gi oina kg mangani haina piri hairiba arumba si school singna ngakna chatpagi tangai fadaba lai masigi mathakta NCERT na piba syllabus ki wangmada kanagumba school amatana mahairoi singda ahenba lairik lehenba yadaba yauri loinana ngasi pangthokliba workshop asigi recommendation sing adu sarkar da lankhatuna mahairoi singi khudong chadaba sing asi kokhanana ba honagani haiki If what are the newer ways of dealing with this and how to minimize and reduce, in terms of if we have the textbooks and curriculum in mother tongue language, and then if we, so we will look at the government orders and circulars which has come out, and we will chalk out a plan and strategy after listening to all these education officers and officials from education department, and whatever instances that come to us, we will frame a policy to reduce the bag weight as much as possible, and we'll recommend it to the state. Manipur Legislative Assembly ki Secretary na thokpa cherol amana lakliba January ki tang tarukta taramathoi suba Manipur Legislative Assembly ki mapan suba tangkaki ani suba saruk pangthoklagani hairi serol aduda member singna saruk yana naba khanghanbaga loinana numit asida constitution gi chama kunturuk suba amendment rectification tawbagi matangda khanagani hairi North East Unity Forum Koba Luf Amana CA gi mayokta hayeng ayuk pung manga dagi Manipur pumbada total shutdown chathragani haina lauthokhiba adu aranba yumfam yaudabani total shutdown lauthokliba forum asi lamdam asida laite miyambu chamamnanaba amadi lana lamjingliba asida thajabigunu haina Manipur police ki makok thongba singna phongdurakli North East Unity Forum na thadorokpa press release amada yumfam oiraga ngasi TOMTV gi nungthil pung ahum pauda total shutdown gi pau sandokhiba adu gi damak nungaitabsu phongdurakli Nakalamromda AITD Amadi Trade Union na India pumbada lakliba tang nipanda kauriba Citizenship Amendment Act mayokta kauriba banda All India State Government Employees Confederation nasu mapungfana saugat kani hairi ngasi confederation asina thadorok pacherol amada ngasi nungthil Kolkata da pangthokiba Employees Confederation gi mifamda waref lokibani cherol aduna makha taraduna dharma da yumfam oiba ek asina India gi misingda Chawna akaiba piragani amadi ek asibu malemgi laiva kayana yaningdaba phongdorakli Bharatiya Mazdoor Sangana Sinmi Singhi Hauzik Thanariba issue ki matangda District Magistrate ki khuthangda Prime Minister Narendra Modi da memorandum ama pishinkre haina Bharatiya Mazdoor Sangana thadurak pacharol amana khanghalakli India ki climate activist Lucy Priya Kangujamda malemgi child Prodigies 100 ki manungda chanbaga loinana Global Child Prodigy Award 2020 ki ngarang New Delhi da Pondicherry ki Lieutenant Governor Kiran Bedi na khusinakre hairi Democracy setpa laibak amada radio gi mathau asisu yamna maru oi maramaduna aikoi gi laibak asidasu kanana su sumnam sasan tawai yaroi amadi dhamka gi matam natre haina hanagi chief minister Okram Ibobina haikre ngasi Khongjom Bazar Community Hall da pangthokhiba Manipur gi ahanba community radio service ama oiriba Diamond Radio Station Khongjom gi ahumlak suba mapok numit thorom gi athoiba mithunglen oikiba former chief minister Okram Ibobina makha taraduna haujikti laibak amada radio asisu yamna maru oire I pau mit nakung oibata natana isai nongmai laingak nakari afafata tauri amadi education da sana khonaba punamak asi radio na hana miyamda yaholi asigumba miyam gi mit nakong oheliba station ama mafam asida hangdoktuna miyam gi seba toromba si yamna thagatningai ni masi ekhoi punomaki live fabani amadi sokthok saningai ni haiki Thauramatuda All India Community Radio Association ki Vice President su oriba Diamond Radio ki Chairman Moirangtem Hemanta Singh amasung Wangkham Assembly Constituency ki MLA Kaisam Megasandra Singh na mathang sitna Thauromapu amasung akhanaba Mithunglen Singh oina saruk yaki Hozik Paugi Maraktan aten break amatang laujari
Admission open, admission open. Board of Secondary Education Manipur na recognize Toraba Royal Academy of Science Wangkhay Imphal gi academic session 2021 gi mingchanabagi damak class 6 tagina 10 faubagi form thaba hauzare. Afaba satra leizade afaba satra puthokjabani. Akupa marol gi damak academy office ta contact tau. Singzu Festival 2020 from 28 December 2019 to 6 January 2020. Festival asigi manung chatna Thangta, blood donation camp, Mukna, painting competition, musical night, solo dance competitions, Likon, Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singzu Festival 2020. Singzu Festival 2020. Lamdam asida khundaminariba isna punamakna. Soidana saruk yaba lakpiyu. Wangjing Kodong Popi Lampakta pangthokjaragani. Lamdam asigi miyamna saruk yabiduna festival asibu mapung phanbi. Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry if your dream is to become a doctor or an engineer. What are you waiting for? For more details, please contact Dakshila Imphal branch at Dakshila Heights, Thamaiban DM College Road, Imphal. Scan the QR code for online. Break matungda makataba pau pizari BDF Welfare Association na mamangda BDF ama oina thopuramba okram surjakantana manung matam chadana laikhidabada association asina imung manunggi awabada saruk yaduna lupa lakh ama mateng pangkre ngasigi tengbang bagi thoram aduda BDF Welfare Association gi spokesperson Dromenjit Yandrembamna ngasi fauba BDF singna atopa police personnel singdagi tadana thabak tawduna lakli adubu BDF singi tolop asi yamna pikpana awaba kaya mayoknai masida mari leinaba authority na miyeng sangbiduna matam gi matung inna tolop hengat piu amadi BDF singna anae gyarko matam dasu sarkar gi maikei dagi mateng pangbiu haiki akhoi gi video ma leito matam da government gi side gi thodokpa mateng amata pibi leitri hairiba akhoi gi BDF hairiba siju hojau jima atopa akhoi gi police MRIRB ka dagi ta dana akhoi duty hojik phawa nungju nungsa khaidana tawjari Maramaduna Kogi BDF Malaitava, Sopan Topa Matam, the government is Haitagi, Mateng, Bibinava, Ngamba, Kogi, Bivam Topa Mateng, the Bibinava, Kogi, Association Gishati, Tamzari. Association Gishati, Angamba Mateng, Bibira Pasi, Yamna Nungaise, Matung the Sus Mina, Goming is Haitagi, Karapibira, but the Yamna Nungaisagani. Thawbal District Police Commando amadi yadagi apunba kangbuna lilong uku mathaktagi miyoi ama number 4 ga konana fagat pangamkre farba miyoi adu lilong uku mathak welpam manaktagi MD Nasir Hussain sahi kungenipan apokpa MD Abdul Kawi fagalaba nisagi polam sing adu kaloinana lilong police station da sinekre hairi Panthoibi Housing Finance Company na miyam da piriba service asi hena phagatna ba pandam da team convention among asi chingmairong da laiba classic grande da pangthokre company asi na sinduna Imperial Hall da pangthokpa convention aduda company asi ki chairman and managing director TS Hemo corporate advisor Rahul Sharma Y Sanamani Dr CS Ibohosu sarugyakhe company ki staff kayana sarugyakhe ba convention aduda Akhang ahi kayana finance sector gi matangda wangangke convention adugi matangda chairman and managing director TS Hemona Panthoibi na miyam da housing gi kanab sing mapung fana fanghanana ba honari masida natana entrepreneurs sing da startup fund sing pinana ba PMAYCA CLSS ki makhada home loan sing piba yauna company asina miyam da piriba khudong chaba sing asi hena fanghanana ba khanghanbani haiki TV Nidhi Limited it is extremely applicable to this our state Manipur. See the Sukimat Sunagre, it is also an NBFC like NBFC. Aduga
it is regulated by Ministry of Corporate Affairs, MCA, Government of India, under the guidance and direction of Reserve Bank of India. Sumaina magi rate of interest 12.5 na maximum rate of interest. Aduga Reserve Bank of India na license fee to NBFC na low deposit na 12.5 ani samane. Aduga per annum. Ado per annum si ngasai per annum hai basi akoi Manipur khakta dane per man sana risi outside Manipur di per man hai balete. Sumaina sana bane. Manipur High Court na takiba rai gi mayokta state government na kanagumba luf amana gangai silhan biganu haina Zelarong Union gi president Amu Kamaina fongdorakli ngasi Major Khulda laiba Manipur Press Club ta paumi singa unaba amada Amu Kamaina fongdolakpada state level gangai festival matam kaya Zelarong Union na sinduna lakli tungda BJP gi lengak lakpadagi All Zelarong Cultural Organization na amuk matam khara sinke chaye naba kaya lakpadagi Manipur High Court na Zelarong Union All Zelarong Cultural Organization amadi Manipur Kabui Union ahumgi mihut yauba committee amana sinanaba khanghalakpa laire adubu thajaba yaba pau amadagi state government na Manipur Kabui Union na silhalagani haiba si live activity court na piber rai gi mayokta state government na thabak tobiganu haina makhataki hojik se gangai ase particular religion amakhak pibe sunate hojik se azako na hai Mokoi na hai na kari hai akhoi di 2016 da akhoi register body ni hai state level hai ba gangai or luingai ni khangde good festival khangde sangai khangde state level festival tauri ba makai se register body amata su oide register body oi bi su yade maram di society registration ek ki matung in the check khardi state level ge oinam koi chatpa yaro Assam gi Kasa district ki Lakhipur gi manung chanalaiba Barak Turel gi mayai da laiba Khwairakpa Irel Umang Lai Nongpok Ningthau hana Narandor Baba haina khangnaba khubam aduda miyamna Jiribam district ki Jirimuk lambi romdagi miyamna chatuna lai khurum phamgi sem sariba mafam Jiribam DC Mayang Langbam Rajkumar Singh IAS SP Moirangthem Mubi Singh MPS amadi Khwairakpa Irel Umang Lai ngakse Lup Jiribam gi president Dr Chandam Kamal Singh Publicity Secretary M Romeo Singh amadi executive member K Dhiren Singh na mafam aduda yengsinba chatkre khongset aduda hayengi pangthokadoriba mafam maru oina Jirimuk amadi Somapunji Gingal gi sem sariba mafam sing koina satuna yengsinki SK Women College Nambol gi Department of Human Rights amadi Human Rights Studies Center na National Human Rights Commission gi senthang makhada nom gi oiba basic human rights ki training kam workshop ama ngasi college asigi conference hall da pangthokre thoramadu da Manipur State Human Rights Commission gi chairperson Khaidem Mani SK Women College ki principal Dr N Joy Kumar Singh Manipur University ki political science ki head of department Professor S Mango Singh amadi SK Women College ki Department of Human Rights ki Head of Department Dr L Muhindro na mathang sina Chief Guest President amadi Guest of Honor Singh oiki Thorom sigi nungi oiba warol piraduna SK Women College ki Coordinator L Muhindro na fongdokibada ngasigi training kam workshop ase conflict situation lairiba langdamasida human rights sabchana khangba mathau tai haibagi pandamda pangthokpani workshop asida study material kaya amasu sandokna taktuna khanghangani haike High workshop asida aikoina akoi punamagna citizen ama oina human rights se khangba malaga ikang khangna laiba sida khare hena mamuta na human rights khanga gadi lairiba conflict situations sida tongan ba akoi ki right violate tawba duga akoi ki right kamai tan gadage haibna chingba mayam sida akhanga he sing resource person sing mayam laklaga ngasi gi tilliba akoi ki satri sing oja sing tongan ba field da work tawriba miyoi sing sida awareness ama human rights ki manung hanjenna yamna basic oiba magi human rights nga se khangan nabagi damakta school women's college asida pangthok chabani Regular Education Trust na miyoi sebagi damak ahanba oina mongsangai laiba old age home da laiba ahal sing da angamba mateng sing pangkre ngasi home asida pangthokpa angamba mateng pangbagi thoram aduda trust asigi managing trustee CS Nabakumar chairman L Biren vice chairman L Nalini finance Dr L Ramananda trustee gi member kya suf sarugya ke
ट्रस्ट की माइकईदगी होम असिदा चेंगसाक हवाई असथाव याउना होम द लैरिबा अहलसिंगदा कंबलसिंग खुदोल तमके अंगम मतेंग पांगबा अदुगी मतंगदा रेगुलर एजुकेशनल ट्रस्ट की मैनेजिंग ट्रस्टी CS नबकुमार हाइखिबदा अहानबा ओइना रेगुलर ट्यूटोरियल होम हाइना लैरंबनी मदुगी मतुंगदा एजुकेशनल ट्रस्टी अमा ओइना ओलकपगे अहानबा ओइना सोसाइटी असिदा लैरिबा अवा अना तारबसिंगदा अंगम मतेंग पांगबा होबनी असिगी मनुंगदा असिदा लैरिबा अंगम मतेंग अमदि अहलसिंग असिदा निंगथम थागी ओइना कंबलसिंग असी खुदोल तंबनी मखा तानसु अतै अवा अना तारबसिंगदा ट्रस्ट असिना अंगम मतेंग पांगनबा होनगनी हाइखि रेगुलर ट्यूटोरियल होम ने लेरंबदगी होजिक अखोइना तरसम खोइ ओनजरे ओलिबा तरस से मसिगी मतेंग सी अखोइ ngamjaba adagi awana tarba ahlaman singsi je khoina khitang pi ge yanana baina khoi sinjabani da sungum program se khoina trasasmi linkha charabani na mathang da su khogi angang sing adagi angang gi center myam leibi se khoi mathang khoi tawjage na adagi pandam de khoi linkha chabani मणिपुर की गवर्नर की स्पॉन्सरशिप मखादा जिरीबाम की मनुंग चना लाइबा बोरोब्रेका की नेताजी हाई स्कूल अमदी नोतुन दुर्गापुर हाई स्कूल लमताई खुनौदा इंडियन रेड क्रॉस सोसाइटी न सिंदुना नोंमगी ओइबा हेल्थ कैंप अमा पांगथोक्रे ngasi हेल्थ कैंप अदुदा इंडियन रेड क्रॉस सोसाइटी की MSB डॉक्टर वाई मोहन सिंह की लुचिंग मखादा मेडिकल ऑफिसर अहुम अमदी नर्सिंग स्टाफ सिंह याउना सरुक याखे ngasi हेल्थ कैंप अदुदा डायबिटीज हाइपरटेंशन डेंटल चेकअप अमदी जनरल चेकअप न चिंबगे लाइंग सिंह खुदोंग चाबा पिखी अमदी लेमना हिदाक लांगथक सिंसु यंथोखे ngasi हेल्थ कैंप असिदा जिरीबाम डिस्ट्रिक्ट की डिप्यूटी कमिश्नर अमदी चीफ मेडिकल ऑफिसर सिंहना चाउना मतेंग पांगविकी लोइनना म्यूई चाम हेना लायंखी मणिपुर के युमलो नबा स्टेट असम अमसुंग अवांग नोंगपोकी स्टेट अमा ओरिबा मेघालय दा चोइना सोइना खुंदाख्रबा मैतै सिंगी इगी खोंगुल लीदुना फुरुप मसेलगी मरक्ता अमतो ओइबगी लिपुल अमा सागतपा ngamnambagi पांदमदा थौबाल डिस्ट्रिक्ट जर्नलिस्ट यूनियन की पाउमी टीम अमा नुमित मरिनीगी असम अमसुंग मेघालय की खोंगचतकीदमक ngasi इम्फाल थादोक्रे पाउमी टीम अदु वांगजिंग तेंथा केंद्र की MLA पी ब्रोजेना ngasi ayu wangjing dagi lamthaki lamthabagi thormaduda MLA pri brojenna hai aikhogi paumi singna aikhogi state ki oiba pau khakta natana matam amada state asidagi lanjena khibidagi atai mafam singda choina takraba aikhogi i mari oiriba isil inaw ipa isa sing khongul liduna makhogi maramda thijinba haivasi yamna pukning thogatningai oiba khongthang amani masina choina khunda khraba isil inaw singga aikhoigagi marakta nungchi lipul amasu soidana purakpa ngamgani thajai paumi singi khongchat asi mai pakpa oirasanu haiki यारे कोई थौबाल डिस्ट्रिक्ट मीडिया टीम ना कोई की ngasi कोई बदल लेबा कोई की नंगना लेबा स्टेट सिंगदा असम दा अदगी मेघालय दा त्रिपुरा दा कोई न चटकदोरिबा कोई की ई की मरी इसिन नाउ सिंग मैते इसिन नाउ सिंग तारिबा खुन सिंगदा कोई न चटकदोरिबा जर्नी से या तो की मतिक आइना एप्रिशिएट तौजै लोइना नाइना मसी द विश बिनिंग इबसी कोई की मफम दा लेरिबा कोई की मैते इसिन नाउ सिंग की अवाना कोई की पाउदम अखोई सिदा तौरी मो मतौ पौदम मखोई अवाना ई पाउ पुरगा लापिउ लोना मखोई अखोना दरकार लेबसिंगसु खना पांग मंगमबसु दम मखोई माइकैदगी मणिपुर दा लेबा मैतै सिनाउसिना मखोइदा अखोई पिनिंगबा पांगबिनिंगबा पुना मक्सी मीडिया टीमना पुना मक्तु उनबिरगा पुबिरागा अखोई मसेन नुंसी चानना अखोई इपा इपुगी इगी मरिदु निंगसिंगबा अमसुंग अखोइना मोइबु करी तौबिबे याबा मोइना अखोइदा करी तौरकपा याबा मोइना अखोइदा आशा तौबा मयाम पुना मक्तो अखोई पुरगा लापिउ नुंगाइना चटपिउ मीडिया टीमना मसिगु अम हौदोकप्रेस आइगी माइकैदगी आइगी बेस्ट विशेस सुपिजरी लोना टेक्टा काइदना नुंगाइना अमुक हनबिरौ हाइना पाउजेन सुपिजरी मियोई तरुकना साबा पाउमी टीम अदुदा टॉम टीवी ऑल इंडिया रेडियो DDK इम्पैक्ट टीवी लमजिंग टाइम्स इचेल एक्सप्रेस पोगनाफम नहारोल की थौदांग फ्री प्रेस अमदी मॉर्निंग बेल की थौबाल कोरेस्पोंडेंट सिंह यावरी पाउमी टीम असिना नुमित मरिनी की खोंगचत असिगी मनुंगदा असम की कसार लैबा ख्वाइराकपा इरेल की इराटपा थौरम यावरम लगा मेघालय दा लैबा मैतै खुल बोलागंज अमसुंग असम की मैतै ताबा होजाई लंका दा चंगदुना मफम अदुदा माइनॉरिटी ओइना खुंदारिबा मैतै सिंगी पुंसी महिंग मखोई इकोनॉमी स्टेटस पॉलिटिकल अमसुंग कॉन्स्टिट्यूशनल राइट्स की मतंगदा कुपना वारी सारकनी पाउगी मरथन आतेन ब्रेक अमतंग लौजरी
taste of Imphal. Speedifying food delivery. Download now. Khurumjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment sing ba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adom gi achinba thubagi damak mayamna wabiragano. Makal khudingmaki gari kaya su bandan lawzari. Christmas ki oiba khadamba offer su pizari. Akupa marol gi damakta lengsin birau Lamjingba Finance Nagamapa Rims Road opposite Nitainanda Temple natragana Lamjingba Finance Uripok Havam Diwan Lekai. Ekoigi phone number 6909959834 da contact tobiro. Madeline Ambulance Service Manipurna pung kunmari chupna miyam gi seba tawzari. Ambulance Service asina miyam da pizari ba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thangnariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingbani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak sep tawsin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu. Break matungda mayamba mukana taramna ukchari malem gi atai mafam singda pangthokna bugom Louis Braille gi chahi chaniga kungamathoi suba mapok numit The Welfare Association of Blind Manipurna sinduna tagel dalaiba association asigi sanglenda pangthokre thoromaduda saruk ama oina open Braille reading amadi writing competition pangthokhi. Nakal Lamaromda the World Braille Day 2020 ki palan thora Manipur ki oinasu Kaksing district ki Kaksing Khulen Sumak Laikai da laiba General Hall da Society for Disabled Person Manipur SDPM amadi SDPM Kaksing branch na punna kusam naduna pangthokre. High School Living Certificate Examination lakliba February ki tang taraga taritagi hoduna pangthoklagani haina Controller of Examination na thadrok cherol amana hairakli. CPI Manipur State Council ki Secretary L. Sotin Kumar Fazin ba asi athuba matamda thadora u haina CPI Nambul Council na thadora pacharol amana hairakli. Lilong Haureibi College Student Union na ingsok lisingani taragamapan lisingani kun annual calendar ngasi release tawkre. Thoubal District ki Adaksha Hasina Begum College asigi Principal Dr. A. Suranjit Singh Amadi Alhas Nasiruddin Khan Amadi Atai Masak Naiba Kyasu Sarugyaki College asigi Finance Secretary Saddam Khana Manipur gi amata ngairaba Minority College asibu matik magun laiba afaba asengba college ama ohenbada CSO Singh Amadi miyamna mateng pangbiu haina appeal tawki. Longribi College asi mangki gadra haina mi painare minority ki amta ngairaba college amani Mari Narba authority na miyang changbit of the Lilongoribi College LP College Amugum Oire. Honorable Chief Minister, Education Minister, Amadi, local MLA na Midiang Changbi Hena Student Union Maikai de Pongdok Sari. Chahi manga leptana chatharakliba Manipur Singju Festival ase Manipur Laingakna masak khangba amadi sponsor tauba festival ama ohenna ba honabada aihaki maikai de angamba thogdang lauragani haina MLA Okram Sujakumarna Fongdurakli wafam ase haukiba December gi kungini pandagi District Sports Complex Wangjing Kodom Pokpi Lampakta pangthokliba manga suba Singju Festival ge manung chana pangthokpa nokning saireng saidinabagi thoram hogdokpagi athoiba mithunglen oina saruk yakiba Khangabok Assembly Constituency ki MLA Okram Sujakumarna Fongdokibani MLA na makha taraduna Singju haina khangnoriba masal asida yauriba kanaraba pambi sing ase yokhatnabagi pandamda leptana sinbirakliba Singju Festival asida aihaki moral support pijari maramdi Singju da yauriba pambi sing ase hidak sembada kanaraba pambi ngaktani shu haiki. Iboyaima Sumang Lila Sanglen da Sathariba Sumang Lila Festival Ningtham Kumhai gi ngasi Nongin Sumang Lila Artist Association gi Lila Pakhum ama miyam da khudol tamkre Pakhum ama asigi aibana sapam gopesor amasung takpi tambibak el tombani Chahi khudingi Manipur State Sumang Lila Council na sinduna chatharakliba taraga taruklak suba
Sumang Lila Ningtham Kumhaigi ngasi tarani thoini chanba numitta Nongin Sumang Lila Artist Association na ngasi miyamda khudol tamkhiba paukhum ama hairiba Sumang Lila asina puduna chatliba paujeldi ngasi samas asida miyoiba ama oina poklurabadi aningba apamba haibasi khudingmak leifam thoi adumakpu punsi sangba tenba haibasidi isor mahaki kusemni haiduna paujel piriba lilani video journalist Rolivin galoinana paudamjaribi Ilabati Sugurmayum Times of Manipur iboyama Sumang Lila Sanglen Imphal CAA na laibak asigi miui amatagi nagrik oibagi adhikar adu manghanba laite haina Union Home Minister Amit Shah na amuk hana phongdokre mak na haiki Congress yauna opposition party singna CAA gi mayokta laibak asigi miyamu chamamnaba amasung lana lamjingle adubu laingak asina wathok asigi matangda kaidongnungda khongphom handokpa lairoi CAA bu yaningdaba phongdoklibasing asi Mahatma Gandhi Pandit Jawaharlal Nehru amadi Sardar Patel bu yaningdaba phongdokpani maramdi makhoising asisu yumthang nariba laibak singdagi sanglakliba miyui sing asigidamak chap manaba wakhalon adu lai yumthang nariba laibak singda masing yamlaba dalit singbu tathi taoina tobibegidamak laibak asida lanjeng narakpani haiki Jammu and Kashmir Police ki Special Operation Group na Srinagar gi city da laiba Sri Maharaja Hari Singh Hospital da laikan aduna lairamba Lashkar-e-Taiba gi militant ama ngasi ayuk fagat pangamkre North Kashmir gi Bandipur district ki manung chanba Hazin area dagi Nasir Ahmad Das koba Lashkar-e-Taiba militant adu masagi anaba amana maram oiduna hospital aduda laikan narambani mahakpu wahang pahangi thabak chathari haina police ki pauna hairi Hauzi amuk sanabagi pau phangbigani Lamdamasida ahanba oina Manipur Mountaineering and Trekking Association amadi MS Adventure Northeast India gi technical support makada Manipur University gi Department of Physical Education and Sports Science na sinduna numitaret nigi oiba non residential children winter adventure sports camp pangtholagani hairi tha sigi taruk tagi taranithoi fawba sathagadoriba camp aduda Class 3 dagi Class 10 fawgi manungda laiba mahiroi singda rock climbing, rappelling, zip lining, trekking, parasailing, horse riding amadi yoga takpi tambigani hairi. January 10 dagi January 19 fawba Guwahati gi venue Taramathoi da pangthokadariba Khelo India 2020 gi semsaba khana chathari. Sathagadoriba Khelo India da athlete lising taruk chanipan supporting staff lising ahum amadi volunteer lising amaga chamngana saruk yagadori meet asida state kunga mapandagi sanaroi singna saruk yagadori Khelo India hawdokpagi thoram asi Prime Minister Narendra Modi na hawdoklaba yai hairi where 2 more disciplines were added. That means altogether there were 18 sports disciplines where the competition took place. The third edition, which is going to take place here from 10th of January to 22nd January here in Guwahati. 20 sports discipline has been selected for the competitions. 2 more new discipline, that is cycling and lawn bowling, has been added. Roughly about 6,474 athletes so far across these 20 sports disciplines have so far been nominated, and finally they will be coming to take part in this particular competition from 10th January to 22nd January. Ngasi Khuman Lampak Main Stadium da sanakhiba Hero I League match ta Trau amadi Minerva Punjab ani goal amata chanaba ngamdana draw chatkre ngasi Khuman Lampak ta sanakhiba match adu Trau gi ani suba home match ni hayeng Real Kashmir amadi Mohan Bagan sanagani amadi nakal amarom dana Indian Arrows amadi Naroka sanaragani. All Jiribam Sports Association Asinduna Jiribam Higher Secondary Playground da Thasigi Ahumdagi Satharakhiba Ahanba Moirang Them Jodi Sandra Memorial Invitation Football Tournament 2020 Ngasi Nini Chanba Numit JYC Zarol Pokpina Tiger Marsapur Sporting Club Kasar Asambu penalty shoot out goal Mangamari da Maichiba Pikre
ngasi Jiribam da laiba Jiribam High Secondary School playground da All Jiribam Olympic Association asinduna archery masanagi oiba demonstration ama pangthokre ngasi gi demonstration aduda Manipur Archery Association MAA gi ko Sona Chan Sharmana luchingba gi physical education teacher yauna member tarukna demonstration aduda sarugya ke ngasi gi demonstration adu kamari lainana Jiribam Archery Association gi president Sandam Biren Singna phongdokhibada Jiribam gi inkhalakliba angang singna archery gi masana asi pamdapana maram oiduna All Jiribam Olympic Association asida affiliate tawduna Jiribam Archery Association asi Englishing ani taragani panda linkhat kibani MAA na Jiribam Archery Association asida bo amadi arrow chingba potlam kaya khudol tambirakpagi tamak thaganingai ni asigumba masana asida Manipur government na miyeng sangbirabadi Jiribam asi malem sinba thungna saktak pangamgani haibagi thajabalai haiki Satkiba Sahigi Mars ki tang mapandagi hoduna taranifan phauba Nepal gi Kathmanduda pangthokhiba South Asian Games ta silver medal lawrakraba Soyam Singlem Singh okpagi thoram ama Langjing achoba makha laikai da laiba Creative Taekwondo Institute Sagolban CTIAS ki training center da pangthokre thoramaduda Langjing achoba Gram Panchayat ki pradhan Mongjam Roman Singh Institute asigi president Taurem Subhash Chandra Singh RK Fosun Developer Private Limited ki managing director RK Rameshwar Singh amadi Maipakpi Maternity and Child Hospital gi child specialist Dr Longjam Basanta Singh na athoiba mithunglen Singh oina sarugyaduna pangthokhe thoramaduga mari lainana tongan ba tournament kayada mana lawrakraba institute asigi sanaroi singdasu achamba mana piduna pungning thogatpa utki nupa nupi punna sanaroi humdra romna tamliba institute asidagi mahairoina asia gi thakta pangthokpa tournament ta silver lawrakpa asi institute asigi sokthok chaningai ni institution asigi mahiroi singna amadi makhoi gi mama mapa singna thawai yauna honabana ngasigi thak asi yorokpani matung tarakpadasu taekwondo masanada Manipur amadi India ki mai purakpada institute asigi sanaroi sing soidana oigani haina institute asigi senior coach takhelamam rajuna phongdorakli adubu masmaina sum section bi balai su tambada thari ba dumaina sanabada su wa pana thawayona section na senabidana tobiragadi soidan ki olympic medalist ka sidi adu matu da yam thuna mayam masing chingam na tholakini habagi ase pathajabal ngasi nungtil phongna kiba pause singda kari kari maru be pau yori bage habadu mayam punamuk meng taminasi Kanglaipa ki Maira Imphal Mayonda Laiba non Manipuri Singda ILP gi permit pibagi camp hokre Jiribam da hangdokhiba ILP gi counter dagi hauzik fauba form listing amaga chahum lowkre January tang tarukta nomagi oiba akhanaba assembly mifam famgadauri Pandam ILP gi pass lawnaba camp hangdokre mitop singna pass lawnaba hochinarakpada Dharmasala khoi mahum sakhi Assam amusung Meghalaya turgidamak thawal paumi team Imphal thadokre Joina Kunda Krabai Chilinau Singi Marakta Nungsilipun Amasoidana Purakangani, MLA Brozen. Miyamda Fazabayum Sahanba, Tabak Pangdaba Singh, Tabak Piba Haibasi, Panthoibi Group of Company Gi Panthamni, Hemo. Pauzel, Tangal Bazarda Manipur Inner Line Permit Pibagi Kem Hogdokre, Jeliarong Furup Asi Ahum Toknaba Singum Singh, Amuka Mai, Paumi Timama Asama Sung Meghalaya Gidamak Kongsan Kre. Kangla Pau. Tha asigi tang amadagi ILP chanaba hokhibaga loina ngasidagi West ki non Manipuri singda ILP gi permit piba hokre Citizenship Amendment Act asi kanaguma miyoi amatagi mayukta nate nada khongfam amata handokloi Amit Saha Panthoibi Group of Company gi pandamdi yaifabayum ama lehanba naharol singu thabak pibani hemo manaba CAA chanaraba matungda minority Hindu sing otpa horakle Pakistan da Gurudwara thugaiba hokre mafam aduda masjid sajingani haikre Minister reshuffle gidamak CM Biren Delhi yokre kana lauthokani kana hapchingani lovi dongnaba hokre Thambal nu Saitya Marup kam library gi kuntaret suba mapokumon pangthokre loislakpada maru iba pau mukhana pijari Bazar amadi airport ta kem hangduna inner line permit system gi permit piba hokre
ILP की गेजेट याउरिबा वारोल सिंह येलहोमी कनबगी वारोल मपुंग फाना याउदे हाइना महिरो लुप कयाना हाइरी अमदी महिरोय सिंगना का हेना लुम्बा लाइरिखाव पुबना मखोइगी पुकनिंग वाखल अमदी हक्सांग अनिमक सोंथा लिहाइना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन सुमति बला निंगथौजमना हाइख्रे ngasigidamakta Manipuri pau matang se lojere mieng tabi punamakpo arunblan amka hana khurumjari